Hello guys, ꯉꯁꯤꯗꯤ ꯑꯩꯒꯤ ꯗꯦꯂꯤ ꯂꯥꯏꯐꯇ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯗꯨ ꯎꯠꯆꯔꯛꯀꯦ ꯑꯗꯨ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝ. Let's go. Nung susunod ma'am ay kung ano na khande ngatang left yaar nung susunod ma'am ay ngatang tukpi choice sida nung si hange nung hangina muk se lawrage थर्टी वाला दे दे आप ना से 30 वाला
चटनी हल्ले लंबी पतना चल भैया संतरा लेना है। ये कितना का है किलो पे? 40 का और 30 का है। ये वाला 30 का। इसमें क्या डिफरेंस है? ये वाला ही दे दो। 1 किलो देना। देख ले। Hey, ada. वीडियो बनाता हूँ ना, बढ़िया लगता है आपका ये बना। कितने बजे निकला था ये? आज तो बारिश हो रहा था ना। हाँ हाँ ꯁꯤ ꯃꯌꯥꯝꯁꯦ ꯅꯨꯡꯇꯤꯒꯤ ꯃꯌꯥꯝ ꯆꯥꯎꯈꯠ ꯂꯩꯕꯤꯕꯒꯤ ꯃꯥꯗꯤ ꯌꯥꯝ ꯍꯔꯥꯎꯖꯕꯅꯦ ꯑꯗꯨꯅ ꯇꯧꯔꯤ मैम अदो अना हजिक लेरसी कुलचे चोले कौवे सिसे पंजाब रोम चंडीगढ़ रोम से याम फेमस होजे याम हावे याम पामे दुगा सी कोमला ने ngसाइ लेरपदो मसी कोमला से याम होंगे दो अना ngसाइ लेरसी सिसे तांग है तारे लुपा कुनपी केजी दा नॉर्मली अदो सी कुंत्रा दनी मा हाइरैसी ngसाइ निफु हाइबसु याहौगे कदर फदर तौरगा मोइना अदो मैं मई चाबगी उच्चरगे याम 홍조홍에 lupa kun tranga tara mai na tara pi ne hao sam hao do
ꯌꯥꯝ ꯊꯨꯝꯃꯦ ꯑꯩꯈꯣꯏ ꯊꯨꯝꯃꯒ ꯈꯤꯇꯪ ꯁꯤꯜꯂꯞꯄꯒꯤ ꯃꯍꯥꯎ ꯑꯃ ꯂꯩꯔꯒ ꯌꯥꯝ ꯍꯥꯎꯕꯗꯣ ꯑꯗꯨ ꯇꯧꯋꯦ ꯃꯀꯨꯗꯤ ꯈꯤꯇꯪꯗꯤ ꯊꯥꯏ ꯑꯗꯣ ꯃꯀꯨ ꯊꯥꯔꯒ ꯌꯥꯝ ꯍꯥꯎꯇꯕ ꯑꯗꯨꯗꯤ ꯅꯠꯇꯦ ꯑꯩ ꯑꯍꯥꯟꯕ ꯂꯥꯛꯄ ꯃꯇꯝꯗ ꯃꯀꯨ ꯊꯥꯔꯒ ꯌꯥꯝ ꯍꯥꯎꯇꯕ ꯑꯃ ꯂꯩꯈꯤ ꯑꯗꯨꯗꯩ ꯆꯥꯔꯀꯥꯟꯗ ꯌꯨꯝꯗ ꯐꯣꯟ ꯇꯧꯔꯦ ꯌꯥꯝ ꯍꯣꯡꯉꯤ ꯁꯤ ꯀꯃꯥꯏꯅ ꯇꯧꯅꯣ ꯈꯣꯠꯄꯅꯣ ꯑꯩꯈꯣꯏ ꯃꯥꯅ ꯍꯥꯏꯔꯛꯄ ꯑꯃ ꯂꯩꯈꯤꯕ ꯑꯗꯨꯗ ꯄꯣꯠ ꯀꯩꯅꯣ ꯂꯩꯕꯗ ꯀꯣꯝꯂꯥ ꯂꯩꯕꯗ ꯌꯥꯝ ꯂꯨꯝ ꯂꯥꯎꯕ ꯈꯜꯂ ꯂꯩꯌꯣꯅ ꯑꯗ ꯑꯩꯁꯦ ꯂꯩ ꯈꯨꯗꯤꯡꯒꯤ ꯂꯨꯝ ꯂꯥꯎꯔ ꯂꯣꯏ ꯂꯩꯕꯅꯦꯕ ꯂꯣꯏ ꯍꯥꯎꯋꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯥꯅ ꯍꯥꯏꯔꯛꯄꯗꯨꯗꯒꯤ ꯃꯌꯥꯝ ꯈꯪꯗ꯭ꯔꯁꯨ ꯈꯪꯖꯤꯟꯕꯤꯕꯗꯣ ꯐꯈ꯭ꯔꯖꯥꯠꯅꯤ ꯑꯗꯨꯅꯅꯤ ꯁꯤ ꯏꯕꯦꯝꯃ ꯊꯛꯀꯦ ꯍꯥꯏꯕ ꯆꯥꯗꯣ ꯄꯤꯊꯛꯇ꯭ꯔꯗꯤ ꯅꯨꯡꯉꯥꯏꯔꯔꯣꯏꯗꯅ ꯄꯔꯞ ꯄꯣꯠ ꯂꯩꯕ ꯍꯥꯏꯁꯤꯕꯨ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥꯗꯨꯔꯣ ꯏꯕꯦꯝꯃ ꯄꯥꯛꯄꯤ ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯉꯥꯡꯕ ꯃꯌꯥꯝꯗꯣ ꯇꯥꯕꯗꯅꯦ ꯅꯥꯀꯣꯡ ꯁꯦꯛ ꯏ ꯇꯥꯕ ꯐꯤ ꯁꯥꯏ ꯍꯥꯏꯔꯒ ꯍꯣꯃꯣ ꯑꯃ ꯄꯣꯛꯁꯜꯂꯒ ꯀꯩꯅꯣꯒꯤ ꯏꯆꯦ ꯋꯥꯗꯨꯗꯤ ꯏꯆꯦꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯗꯨꯕꯨ ꯅꯣꯏꯊꯛꯇ ꯆꯤꯡꯁꯤꯠꯂꯒ ꯏꯃꯥꯏꯗ ꯇꯥꯏ ꯍꯥꯏꯕ ꯋꯥ ꯑꯃꯗꯤ ꯂꯩꯕꯅꯤꯀꯣ ꯏꯆꯦ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯍꯣꯃꯣꯗꯨꯗꯤ ꯀꯝꯗꯧꯔꯤꯒꯦ ꯅꯣꯛꯄꯨ ꯅꯣꯛꯆꯅꯤꯡꯉꯤꯗ ꯆꯥꯛ ꯆꯥꯔꯦ ꯂꯣꯏꯔꯦ ꯁꯤꯃꯥ ꯑꯃꯨꯛ ꯌꯦꯡꯉꯅꯤ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤ ꯅꯨꯡꯉꯥꯏꯕꯤꯔꯗꯤ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯁꯤꯌꯥꯔ ꯇꯧꯕꯤꯌꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯒꯨꯗ ꯅꯥꯏꯠ